ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯗꯤ ꯆꯝꯐꯨꯠ ꯑꯃ ꯂꯩꯖꯔꯦ ꯄꯥꯟꯒ ꯍꯋꯥꯏꯒ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ ꯎꯇꯤ ꯂꯩꯖꯔꯦ ꯁꯤꯗꯅ ꯃꯣꯔꯣꯛ ꯃꯦꯠꯄ ꯂꯩꯖꯔꯦ ꯁꯤꯗꯅ ꯕꯣꯔꯥ ꯂꯩꯖꯔꯦ ꯁꯤꯗꯅ ꯄꯥꯐꯣꯔ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯂꯥꯏꯒꯤ ꯈꯤꯇꯪ ꯊꯥꯗꯣꯛꯆꯒꯦ ꯆꯝꯐꯨꯠꯁꯤ ꯍꯥꯟꯅ ꯆꯥꯒꯦ ꯍꯥꯎ uti asangwane yam hawe yam hawe hangam pere ne ꯆꯤꯁꯦ ꯆꯥꯅꯤꯡ ꯂꯩꯕ ꯀꯨꯏꯔꯕꯅꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯏꯆꯥꯅꯨꯄꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯤꯅ ꯎꯇꯤ ꯆꯥꯕꯤꯔꯛꯑꯣꯅ yam hawe uti
นี่น่ะhawai ka paano tong mo neนี่
好，两盒。จากกับล่ามมันเนี่ยพนักเขาcòn bây giờ không chỉ chọc là cái chết đang cái chả thuộc hầu mình này nè tổng cái con trai hỏi á
Cooker. Wait, thả lên. Hảo đấy. Chabuju loisanjare. Mayamna nusibiduna like share subscribe tꯧsanbiramu matangi video da nago video mu puraga laksarage. Bye.